Loyumba hainaribadu tari thabakki palakpasida loyumbasu kaino kari thabak tawba jatno haifeti khalli adubu kaisu thawa sada ka tamna kakhi Laiza tanadriye imasida hana harisine kakadu phone tawrame thabak kabagi imasi hoiga khanau haire nahan kaidi kakana dum yengjinbane Santi hoi Phani haibadu imasi ki dine kaisu akaiba leite ibungo dusu hairo chatba halakpasu pulap chatminaba yanida Laiza hoi masi Santi fare nangsu pothajarro Laiza su makhoi ka tamna ka khalai thonglonjelamlaga sofa ka adu mai muthalamlaga phamung thariba ka adumda tapna changlai Loyumba magi phamungda angang adu koldaga tumlibadu ubada sor sangna hondoi aduga mastu magi phamungduda kakhatuna tumba themli tumdaba horokpaga angang adu mikap tholakla male kaplai Laiza kapiba angang adu lokthoklaga themsiradi khali adubu Loyumba su changkhiba kuidribanina changjinduna angang adu lokthokpadi ngamde Loyumba papa gi macha kaidoroge kapade Tumose, tumoba, kapayade ko. Laiza su tumin adumak tari. Loyumba su angang adu adum themi. Phana themlabasu. Khut phajana khanglabanina ningai haure angang adu. Loyumba sauna. Macha, tumoba se. Papa se, wareba. Tumningeba. Hayeng thabak na chatoini. Thabak yameba. Kaino nangbu nahan khaide nongandri phau mikap thoktagadai. Tumdai ne. Ngasina kaidorage macha nangbo. Pelabani he hogalaga amu sumba taribo wana halakpa numisida angang adu pamduna ka aduda hangat handa chattuna themi Laiza su tumsinaba saraga adum lei kayada nungaina haina yengune ahing mikap thoktagai tumamnina kem khangba nateba enge sakta sinuside masimise kappa tokmandrabada Loyumba thongnaudu hangdoktuna hanagi matawgum isai tapna saktuna themi Laiza ngakna mamit adu phat pangthoi asimise masa sungba isai sakpaga haijala kaino aina ngasi tariba uribasibo manglo taibonglo ngaihaki matung kaplamba angang dusu tumi leikre tumkhra male Laiza su tumthakre mathangi numini Laiza dining chair ama chingthoklaga angang adu sangom senbiraga pitai Santi ibungo di hawatkrabo Laiza hawatkrabani mase Ibelay angang adu nine ngahak lawbige nangju sangomse thakdoklo ingbu inglamnani phanadi koire nangi sangomse Laiza hoinine Ibelay na angang adu lawrikan ma nakanda leiriba sangom adu thai tanja aduda Loyumba su kitchen da sangai Ningaiza nungdang di nangna lansai ne hangarangde lawom tapamge ayuk tapamdaba kuire asi haiduna Ibelay dagi angang adu lawduna pami Santi Nangbu na chaloba pamba matambu sanglibo Loyumba aduna bu aisu ngasidi pamisidi sangakan mama Ibelay masakse kayada manaini yengune mapa machase Loyumba nofet tawna angang aduda yenge aduga nebina di laktribanine Santi ise thoibi amuta phone tawne nanebina du pungdi pungtok makai henjile nahan khaidi ngana lakpanine kaidoraba janu ngasidi mabo Laiza imase nebina do ngara ingonda khara thengna laage hairambane lai khoramba ma chatkani haina hairami ngasi Santi phare adudi Loyumba angang adu pamduna mapanda thoki Ibelay imo ibema
ꯅꯪꯒꯤ ꯊꯕꯛꯅ ꯄꯨꯡ ꯀꯌꯥꯗ ꯀꯥꯒꯗꯕꯅꯣ? ꯂꯥꯏꯖꯥ, ꯅꯦꯅꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯥꯏꯗ ꯆꯠꯂꯒꯦ꯫ ꯁꯥꯟꯇꯤ, ꯏꯕꯨꯡꯉꯣꯒ ꯆꯠꯈꯤꯕ ꯌꯥꯔꯦꯅꯦ ꯑꯗꯨꯗꯤ ꯊꯣꯏꯕꯤ꯫ ꯂꯥꯏꯖꯥ, ꯏꯃꯥꯁꯤ ꯌꯥꯔꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯏꯊꯟꯇ ꯆꯠꯂꯒꯦꯗ꯫ ꯌꯥꯝꯕꯨ ꯉꯁꯤꯗꯤ ꯃꯤ ꯈꯔ ꯎꯅꯒꯗꯕ ꯂꯩ ꯍꯥꯏꯌꯦ, ꯊꯦꯡꯉꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ꯫ ꯁꯥꯟꯇꯤ, ꯀꯌꯥꯝ ꯀꯨꯏꯅꯦꯅ ꯇꯧꯔꯤꯕꯅꯣ? ꯏꯃꯥꯁꯤ ꯍꯥꯏꯒꯦ, ꯏꯃꯥꯁꯤ ꯍꯥꯏꯒꯦ꯫ ꯂꯥꯏꯖꯥ, ꯌꯥꯅꯤꯗ ꯏꯃꯥꯁꯤ ꯍꯥꯏꯔꯨꯔꯅꯨ꯫ ꯁꯥꯟꯇꯤ, ꯌꯥꯗꯦ ꯃꯗꯨ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯒꯤ ꯀꯞ ꯄ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯏꯕꯦꯂꯩꯒ ꯄꯨꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯣꯏꯁꯤꯜꯂꯤꯉꯩ ꯇꯣꯝꯕꯒ ꯅꯥꯎꯇꯣꯟꯒꯅ ꯒꯥꯔꯤ ꯑꯗꯨ ꯇꯩꯊꯣꯛꯂꯤ꯫ ꯂꯣꯌꯨꯝꯕ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯈꯣꯏꯒꯤꯗꯣ? ꯅꯥꯎꯇꯣꯟ, ꯂꯣꯏꯔꯦ ꯌꯥꯝꯕꯨ, ꯁꯤꯗꯤ ꯁꯨꯝ ꯏꯇꯩꯃ ꯊꯣꯛꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯇꯧꯔꯤꯅꯦ꯫ ꯂꯣꯌꯨꯝꯕ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ, ꯀꯩꯅꯣ ꯍꯥꯏꯁꯦ? ꯇꯣꯝꯕ, ꯏꯃꯥꯁꯤꯅ ꯃꯦꯗꯥꯝꯁꯨ ꯊꯕꯛ ꯃꯐꯝ ꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯔꯝꯃꯦ꯫ ꯂꯣꯌꯨꯝꯕ, ꯑꯩ ꯄꯨꯡ ꯊꯦꯡꯉꯦ, ꯃꯥ ꯀꯣꯟꯅ ꯀꯅꯥꯅꯣ ꯑꯃ ꯂꯩꯍꯧꯕ ꯑꯃꯒ ꯆꯠꯆꯅꯤ, ꯑꯩꯈꯣই ꯆꯠꯅꯕ ꯇꯧꯁꯦ꯫ ꯅꯥꯎꯇꯣꯟ, ꯀꯩꯅꯣ ꯌꯥꯝꯕꯣ, ꯄꯨꯡꯗꯤ 9 ꯐꯥꯎ ꯇꯥꯗ꯭ꯔꯤ꯫ ꯂꯣꯌꯨꯝꯕ ꯅꯥꯎꯇꯣꯜꯗ ꯁꯥꯎꯅ ꯌꯦꯡꯉꯤ꯫ ꯎꯁꯤꯠꯇ꯭ꯔꯤꯔ ꯅꯪꯒꯤꯁꯦ? ꯅꯥꯎꯇꯣꯟ, ꯅꯠꯇꯦ, ꯑꯩꯗꯤ ꯑꯆꯨꯝꯕꯗꯣ ꯍꯥꯏꯕꯅꯤ ꯌꯥꯝꯕꯨ꯫ ꯅꯥꯎꯇꯣꯟ ꯈꯛꯅꯤ ꯂꯣꯌꯨꯝꯕꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯈꯩ ꯈꯨꯝꯕ ꯉꯝꯂꯤꯕꯁꯤ, ꯑꯇꯩ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯤ ꯂꯣꯌꯨꯝꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗ ꯍꯪꯒꯠꯅ ꯈꯨꯝꯕ ꯍꯥꯏꯕ ꯉꯥꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯆꯤꯡꯂꯦꯟꯁꯨ ꯇꯥꯟꯖꯥꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃꯗꯤ ꯂꯣꯏꯈ꯭ꯔꯕ ꯏꯕꯨꯡꯉꯣ? ꯂꯣꯌꯨꯝꯕ, ꯀꯀꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ, ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯇꯧꯁꯤ, ꯃꯇꯨꯡꯗꯗꯤ꯫ ꯁꯥꯟꯇꯤ, ꯍꯥꯏ ꯆꯤꯡꯂꯦꯟ, ꯑꯉꯥꯡꯁꯤ ꯑꯣꯐꯤꯁ ꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯗꯧꯅꯤꯀꯣ꯫ ꯂꯣꯌꯨꯝꯕ, ꯑꯁ ꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯩ ꯊꯕꯛ ꯌꯥꯝꯃꯤ, ꯃꯤ ꯎꯅꯗꯧ ꯌꯥꯝ ꯂꯩ, ꯊꯦꯡꯉꯅꯤꯕ꯫ ꯁꯥꯟꯇꯤ, ꯄꯨꯡ 9 ꯇꯥꯗꯧꯒꯤ ꯇꯧꯍꯧꯗ ꯉꯥꯏꯔꯤꯌꯦ, ꯑꯣꯐꯤꯁ ꯑꯋꯥꯔꯗ ꯅꯠꯇ꯭ꯔꯣ ꯃꯤ ꯎꯅꯗꯣꯏꯁꯦ? ꯇꯧꯅꯨ, ꯃꯗꯨꯒꯨꯝꯕꯀꯣ, ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ꯫ ꯂꯣꯌꯨꯝꯕ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯃꯈꯨꯠꯇꯨꯗ ꯕꯦꯒꯇꯨ ꯑꯗꯨꯝ ꯄꯥꯏꯔꯒ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯂꯦꯞꯄꯒ ꯂꯩ꯫ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯥ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯈꯨꯠ ꯌꯦꯠꯇꯨꯗꯅ ꯒꯥꯔꯤꯒꯤ ꯁꯣ ꯑꯉꯥꯡꯒꯤ ꯁꯦꯝꯕꯤꯔꯛꯄ ꯁꯪꯒꯣꯝ ꯕꯣꯇꯜ, ꯃꯥꯒꯤ ꯕꯦꯒꯇꯨꯁꯨ ꯄꯥꯏꯔꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯏꯖꯥ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯖꯕꯤꯅꯤ꯫ ꯁꯦꯠꯇꯣꯔꯛꯄ ꯐꯤꯔꯣꯜꯃꯛꯇ ꯑꯣꯏꯔꯕꯁꯨ ꯀꯥ ꯍꯦꯟꯅ ꯑꯌꯥꯛꯄ ꯃꯆꯨ ꯀꯌꯥ ꯁꯦꯠꯀꯟꯗꯦ꯫ ꯑꯀꯦ ꯑꯃꯧꯗ ꯍꯦꯟꯖꯤꯟꯅ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟꯕ ꯄꯥꯝꯖꯗꯕꯤ, ꯍꯩꯅꯖꯗꯕꯤꯅꯤ꯫ ꯁꯥꯔꯤ ꯑꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯆꯦꯛꯁꯤꯟꯅ ꯅꯤꯡꯊꯤꯖꯅ ꯁꯦꯠꯂꯤ꯫ ꯂꯦꯡꯕꯥꯟꯗ ꯍꯥꯏꯒꯠꯈ꯭ꯔꯤꯕ ꯇꯨꯡꯂꯣꯝꯗ ꯇꯥꯔꯛꯏꯕ ꯁꯥꯔꯤꯒꯤ ꯁꯔꯨꯛ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯡꯗ ꯄꯨꯔꯛꯇꯨꯅ ꯃꯈ꯭ꯋꯥꯡꯒꯤ ꯄꯨꯛꯀꯤ ꯅꯥꯆꯦꯞ ꯊꯪꯕ ꯁꯔꯨꯛꯇꯨꯗ ꯍꯥꯏꯐꯦꯠ ꯈꯨꯝꯂꯤ꯫ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯀꯥ ꯍꯦꯟꯅ ꯎꯍꯟꯗꯅ ꯁꯦꯠꯂꯤꯕ ꯂꯥꯏꯖꯥꯒꯤ ꯐꯤꯖꯦꯠꯅꯤ꯫ ꯆꯟꯗꯜ ꯃꯆꯨꯒꯤ ꯂꯩꯔꯣꯡ ꯁꯥꯠꯄ ꯁꯥꯜ ꯃꯇꯦꯛ ꯑꯃꯁꯨ ꯂꯦꯡꯕꯥꯟꯗꯨꯗ ꯌꯥꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯖꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕꯤ, ꯃꯌꯦꯛ ꯁꯦꯡꯅ ꯃꯨꯅ ꯅꯤꯡꯊꯤꯔꯤꯕꯤ ꯅꯤꯡꯗꯨ ꯌꯩꯕꯤ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯅꯥꯀꯟ ꯈꯣꯝꯒꯠꯇꯨꯅ ꯀ꯭ꯂꯆꯔ ꯑꯃꯅ ꯇꯨꯡꯗ ꯀꯣꯝꯇꯛ ꯐꯥꯖꯤꯟꯗꯨꯅ ꯊꯥꯗꯔꯤ꯫ ꯌꯥꯛꯏꯕ ꯍꯥꯏꯕꯕꯨ ꯅꯥꯄꯗꯨꯗ ꯃꯒꯨꯟ ꯂꯩꯅ ꯄꯤꯛꯅ ꯁꯤꯔꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯅꯨꯡ ꯊꯤꯟꯕ ꯅꯥꯅꯞꯄꯤ ꯑꯗꯨ ꯈꯛꯇꯅꯤ꯫ ꯍꯦꯛ ꯎꯔꯨꯕ ꯌꯦꯡꯂꯨꯕ ꯀꯅꯥ ꯃꯤꯐꯝ ꯍꯣꯡꯗꯣꯛꯅꯤꯡꯗꯕ ꯏꯪꯅ ꯅꯤꯡꯊꯤꯖꯕꯤ ꯂꯥꯏꯖꯥꯅꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯅꯨꯡꯁꯤꯠꯇꯨ ꯍꯦꯛꯇ ꯀꯥꯡꯉꯛꯏ꯫ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯈꯤ꯫ ꯅꯣꯛꯃꯤ ꯁꯛꯇꯝꯗ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯥꯟꯇꯤ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯧꯁꯦ, ꯏꯪ ꯍꯦꯛ ꯂꯥꯎꯏꯗ꯫ ꯑꯉꯥꯡ ꯑꯗꯨ ꯃꯅꯦꯝꯗ ꯄꯤꯔꯛꯏ, ꯑꯗꯨꯒ ꯏꯃꯥꯁꯤ ꯃꯇꯤꯟ ꯀꯥꯝꯃꯒ ꯌꯥꯝ ꯁꯥꯟꯅꯩꯌꯦ ꯑꯕꯨꯡꯉꯣꯁꯦ, ꯑꯗꯣ ꯁꯪꯒꯣꯝꯁꯤꯁꯨ ꯊꯛꯎ ꯌꯥꯗꯦ, ꯁꯦꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯏꯃꯥꯁꯤ꯫ ꯁꯥꯟꯇꯤ, ꯍꯣꯏ, ꯏꯃꯥꯁꯤ ꯊꯦꯝꯂꯒ ꯂꯛꯅ ꯄꯤꯊꯛꯍꯧꯔꯒꯦ꯫ ꯏꯍꯦ, ꯅꯪ ꯌꯥꯝꯕꯨꯡꯁꯨ ꯉꯥꯏ ꯂꯩꯔꯦ, ꯄꯨꯡ ꯊꯦꯡꯉꯅꯤꯅꯦ꯫ ꯂꯥꯏꯖꯥ, ꯏꯃꯥꯁꯤ ꯌꯥꯔꯅꯤꯌꯦ, ꯑꯩꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯧꯈꯠꯂꯨꯗꯧꯕ ꯂꯩꯌꯦ, ꯃꯥ ꯒꯥꯔꯤ ꯌꯥꯗꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ, ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏꯌꯦ꯫ ꯆꯤꯡꯂꯦꯟ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒ ꯄꯨꯂꯞ ꯃꯤꯗꯨ ꯁꯨꯅꯈꯤꯕ ꯌꯥꯅꯤꯅꯦ, ꯂꯥꯛꯑꯣ ꯅꯨꯄꯤ ꯃꯆꯥ, ꯄꯨꯡꯁꯨ ꯊꯦꯡꯈ꯭ꯔꯅꯤ꯫ ꯂꯥꯏꯖꯥ ꯇꯞꯅ, ꯌꯥꯔꯅꯤꯌꯦ ꯀꯀꯥ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ, ꯀꯀꯥ ꯍꯣꯏꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯂꯣꯌꯨꯝꯕ, ꯔꯣꯁꯟ, ꯀꯩ ꯌꯦꯡꯂꯤꯒꯦ? ꯀꯅꯥ ꯉꯥꯏꯔꯤꯒꯦꯕ? ꯅꯪ ꯑꯩ ꯄꯨꯡ ꯊꯦꯡꯉꯦ ꯍꯥꯏꯕ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯀꯀꯥ ꯂꯩꯖꯍꯧꯔꯅꯤ, ꯍꯣꯔꯦꯟ ꯇꯞꯅ ꯂꯥꯛꯑꯒꯦ ꯍꯥꯏꯕ ꯑꯣꯏꯔꯤꯅꯤ, ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯒ ꯅꯣꯏꯁꯨ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯄꯨꯡ ꯊꯦꯡꯉꯦ, ꯃꯇꯝ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯃꯊꯪ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯇꯣꯞꯄꯗꯨꯗ ꯀꯥꯈꯠꯅꯈꯤ꯫
ꯆꯤꯡꯂꯦꯟꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯇꯨꯅ ꯂꯣꯌꯨꯝꯕꯒꯤ ꯒꯥꯔꯤꯗ ꯇꯣꯡꯈꯠꯈꯤ꯫ ꯃꯤ ꯁꯨꯔꯕꯗ ꯒꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯊꯧꯗꯣꯛꯅꯈꯤ꯫ ꯂꯥꯏꯖꯥ, ꯏꯃꯥꯁꯦ ꯃꯅꯝ ꯅꯝꯕꯤꯔꯣ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯁꯥꯟꯇꯤꯁꯨ ꯃꯃꯧꯅꯨꯕꯤꯕꯨ ꯃꯅꯝ ꯅꯝꯕꯤꯔꯛꯏ꯫ ꯂꯥꯏꯖꯥ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯀꯣꯛꯇ ꯅꯥꯟꯕꯤ꯫ ꯅꯤꯡꯉꯥꯏ ꯇꯧꯕ, ꯀꯞꯄ ꯌꯥꯗꯦꯀꯣ, ꯕꯣꯛꯁꯤ ꯋꯥꯍꯟꯕ ꯌꯥꯗꯦꯀꯣ ꯏꯆꯥꯊꯣꯏ꯫ ꯂꯥꯏꯖꯥꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯂꯥꯏꯖꯥ ꯂꯣꯌꯨꯝꯕꯒ ꯄꯨꯟꯕ ꯆꯠꯃꯤꯟꯅꯕ ꯇꯟꯕꯒꯤ ꯃꯃꯥꯟꯅꯕꯤ ꯂꯧꯈꯠꯅꯤ ꯍꯥꯏꯖꯤꯟꯕꯅꯤ, ꯂꯩꯊꯣꯛꯄ ꯌꯥꯅꯕ ꯋꯥꯍꯩꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯃꯇꯦꯡ ꯂꯧꯔꯣꯏ, ꯃꯥꯒꯤ ꯍꯥꯏꯕ ꯑꯍꯦꯟꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯣꯏ, ꯄꯨꯜꯂꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯤ ꯂꯥꯏꯖꯥꯅꯤ꯫ ꯂꯝꯕꯤꯗ ꯂꯣꯌꯨꯝꯕ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯏ꯫ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯃꯤ ꯉꯥꯏꯕꯗ ꯊꯕꯛ ꯃꯇꯝ ꯊꯦꯡꯍꯜꯂꯦ, ꯅꯈꯣꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ, ꯃꯥꯒꯤꯗꯣ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯕꯦꯒꯇꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯀꯅꯥꯃꯠꯇ ꯍꯟꯅ ꯌꯦꯡꯗꯦ, ꯆꯠꯐꯝ ꯊꯣꯛꯄ ꯆꯨꯝꯅ ꯆꯠꯂꯤ꯫ ꯃꯊꯛ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯦꯕꯤꯜꯗꯨ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯇꯕ ꯂꯣꯌꯨꯝꯕꯅꯤ꯫ ꯁꯨꯝ ꯆꯪꯉꯛꯄꯗ ꯖꯤꯕꯣꯟ ꯑꯃꯗꯤ ꯍꯦꯅꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯦ꯫ ꯍꯦꯅꯔꯤꯁꯨ ꯍꯦꯛ ꯑꯣꯟꯊꯣꯛꯄꯗ ꯂꯣꯌꯨꯝꯕ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ, ꯇꯥ ꯖꯤꯕꯣꯟ, ꯁꯥꯔꯁꯨ ꯂꯥꯛꯑꯦ, ꯑꯗꯣ ꯍꯣꯔꯦꯟ ꯁꯥꯔꯗ ꯄꯤꯗ꯭ꯔꯤꯀꯥꯟꯗ ꯉꯔꯥꯡꯒꯤ ꯐꯥꯏꯜꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯔꯝꯃꯣ, ꯑꯁꯣꯏꯕ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯤ, ꯉꯔꯥꯡ ꯃꯔꯥꯡ ꯇꯧꯕꯗ ꯐꯖꯅ ꯌꯦꯡꯍꯧꯗ꯭ꯔꯦ꯫ ꯖꯤꯕꯣꯟ, ꯍꯣꯏ ꯐꯅꯤ꯫ ꯍꯦꯅꯔꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯖꯤꯕꯣꯟ, ꯁꯥꯔ ꯌꯧꯕꯤꯔꯛꯂꯦ, ꯌꯥꯅꯤ, ꯑꯩ ꯕꯦꯒꯇꯨ ꯄꯥꯏꯖꯒꯦ꯫ ꯂꯣꯌꯨꯝꯕ, ꯌꯥꯔꯅꯤ꯫ ꯀꯥ ꯖꯤꯕꯣꯟ, ꯀꯣꯐꯤ ꯑꯝꯇ ꯊꯛꯀꯦ, ꯀꯣꯐꯤ ꯑꯍꯥꯎꯕ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ꯫ ꯖꯤꯕꯣꯟ, ꯁꯦꯝꯖꯔꯛꯀꯦ ꯁꯥꯔ, ꯁꯣꯝꯗꯁꯨ꯫ ꯂꯥꯏꯖꯥ, ꯀꯀꯥ ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯆꯟꯗ꯭ꯔ, ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯟꯈ꯭ꯔꯒꯦ, ꯏꯆꯥ ꯂꯥꯛꯑꯕꯅꯤꯅ꯫ ꯂꯥꯏꯖꯥ ꯇꯞꯅ, ꯉꯥꯏꯈꯨꯑꯣ, ꯑꯝꯇ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯨꯁꯦ꯫ ꯀꯩꯒꯤꯅꯣ ꯀꯀꯥꯅ ꯌꯥꯝ ꯍꯣꯕꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯑꯉꯥꯡ ꯊꯥꯔꯒ ꯀꯔꯤꯅꯣ ꯈꯤꯇ ꯂꯧꯍꯜꯂꯨꯒꯦ, ꯑꯗꯨ ꯄꯨꯔꯒ ꯍꯜꯂꯣꯕ, ꯀꯨꯏꯔꯣꯏꯌꯦ ꯀꯀꯥ, ꯐꯝꯂꯝꯃꯨꯀꯣ꯫ ꯃꯄꯥꯟꯗ ꯍꯣꯕꯦ ꯊꯣꯛꯂꯛꯇꯨꯅ ꯅꯥꯎꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯅꯥꯎꯆꯥ, ꯀꯩ ꯍꯥꯏꯒꯦ ꯃꯦꯗꯥꯝ? ꯂꯥꯏꯖꯥ, ꯑꯆꯥꯄꯣꯠ ꯈꯤꯇ ꯂꯩꯔꯨꯆꯣ꯫ ꯅꯥꯎꯆꯥ, ꯑꯃꯨꯛ ꯄꯟꯊꯔꯒ ꯂꯩꯔꯅꯨꯀꯣ, ꯁꯨꯒꯔ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯆꯝꯕ ꯍꯥꯟꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯅꯤꯀꯣ, ꯃꯃꯥꯒꯤꯅꯤ, ꯑꯗꯨꯒ ꯃꯥꯝꯇꯣꯝꯕꯤꯒꯤꯁꯨ ꯑꯉꯥꯡꯈꯩ ꯆꯥꯅꯕ ꯈꯔꯁꯨ ꯌꯦꯡꯂꯒ ꯈꯔ ꯂꯧꯕꯤꯔꯣ, ꯑꯗꯣ ꯅꯪꯒꯤꯁꯨ ꯂꯧꯔꯛꯎꯀꯣ꯫ ꯅꯥꯎꯆꯥ, ꯍꯣꯏ ꯃꯦꯗꯥꯝ, ꯄꯩꯁꯥꯗꯨ ꯂꯧꯗꯨꯅ ꯆꯠꯈꯤ꯫ ꯂꯥꯏꯖꯥ ꯆꯪꯉꯛꯄꯒ, ꯆꯟꯗ꯭ꯔ, ꯅꯪꯕꯨ ꯅꯁꯥꯗꯨ ꯃꯌꯦꯡ ꯏꯇꯥ ꯇꯥꯒꯨꯝ ꯇꯧꯏꯅꯦ꯫ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯀꯀꯥꯒꯤ ꯋꯥꯈꯜꯅꯅꯤ, ꯑꯗꯣ ꯑꯕꯣꯛꯍꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ? ꯆꯟꯗ꯭ꯔ, ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦ, ꯅꯪ ꯕꯥꯆꯧꯈꯛ ꯉꯥꯏꯔꯦ ꯉꯥꯡꯅꯕ ꯈꯔ ꯋꯥꯔꯤꯁꯦ꯫ ꯂꯥꯏꯖꯥ, ꯍꯤꯗꯥꯛ ꯑꯗꯨꯝ ꯊꯛꯏꯕꯣ? ꯆꯟꯗ꯭ꯔ, ꯊꯛꯏ, ꯃꯥ ꯎꯅꯤ ꯈꯟꯕꯗꯅꯦ ꯌꯨꯝꯗꯩꯒ ꯍꯦꯟꯗꯣꯛꯅꯤꯡꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯅꯪ ꯑꯕꯣꯛꯁꯨ ꯃꯉꯥꯏꯔꯦ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯕꯕꯨ ꯌꯥꯗꯦ, ꯃꯥ ꯂꯩꯇ꯭ꯔꯗꯤ ꯈꯠꯅꯕ ꯍꯦꯜꯂꯤ, ꯈꯝꯖꯤꯟꯕꯤꯅꯤꯡꯉꯥই ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯍꯦꯛꯇ ꯌꯥꯗꯦ꯫ ꯂꯥꯏꯖꯥ, ꯑꯁ ꯀꯃꯥꯏ ꯇꯧꯅꯤ, ꯃꯤꯅ ꯑꯝꯇ ꯑꯉꯥꯡꯁꯤꯡꯗꯣ ꯎꯁꯤꯠꯂꯔꯣꯏ꯫ ꯆꯟꯗ꯭ꯔ, ꯅꯪꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯏꯕꯦꯝꯃ? ꯂꯥꯏꯖꯥ ꯇꯞꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯀꯀꯥ, ꯏꯃꯥꯁꯤꯅꯁꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯏ꯫ ꯆꯟꯗ꯭ꯔ, ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ, ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕꯗꯣ ꯐꯖꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯧ, ꯃꯥꯃꯨꯛ ꯐꯕ ꯂꯩꯇꯕꯅꯤ, ꯃꯥꯃꯨꯛ ꯃꯔꯤꯡ ꯆꯦꯟꯈꯥꯕ ꯑꯅꯤ ꯁꯨꯅ ꯂꯩꯇꯕꯅꯤ꯫ ꯑꯇꯩ ꯊꯕꯛꯇ ꯁꯥꯗꯤꯡ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯊꯕꯛꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯡꯗꯕꯅꯤꯀꯣ꯫ ꯂꯥꯏꯖꯥ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯅꯥꯎꯆꯥꯁꯨ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃꯗꯨ ꯈꯥꯎ ꯑꯃꯃꯝ ꯄꯥꯏꯔꯒ ꯆꯪꯉꯛꯏ꯫